ꯑꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯁꯦ. ꯏꯂꯤꯅꯤꯅꯦ. ꯍꯜꯂꯣ ꯏꯂꯤ ꯀꯩ ꯂꯩꯔꯒꯦ? ꯍꯜꯂꯣ ꯃꯂꯥ ꯇꯥꯔꯕꯣ? ꯑꯣ ꯅꯪꯅꯅꯦ ꯑꯆꯥꯄꯣꯠ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯑꯍꯥꯎꯕ ꯑꯃ ꯑꯗꯨꯝ ꯐꯥꯁ ꯐꯨꯗ ꯆꯠꯁꯦꯅ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ? ꯑꯣ ꯑꯆꯥꯄꯣꯠ ꯆꯥꯕꯩꯗꯨꯔꯥ? ꯑꯗꯣ ꯑꯩ ꯂꯥꯞꯅ ꯊꯣꯛꯄꯗꯤ ꯌꯥꯔꯣꯏ, ꯌꯨꯝꯁꯨ ꯃꯤ ꯑꯝꯇ ꯂꯩꯇꯦꯕꯀꯣ. ꯏꯕꯥꯅꯤꯒꯤ ꯂꯩꯔꯤꯕ ꯂꯝꯁꯤꯒ ꯍꯥꯏꯗꯤ ꯌꯨꯝꯒꯤꯁꯨ ꯃꯤ ꯑꯝꯇ ꯂꯩꯇꯦ, ꯂꯧ ꯁꯨꯅꯕ ꯃꯇꯝꯅꯤꯅ ꯑꯗꯨꯗꯨꯅ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯅꯤꯗꯣ ꯈꯔ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯌꯥꯝꯅ ꯍꯥꯎꯕ ꯃꯐꯝ ꯑꯃ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯨꯔꯦ. ꯑꯣ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ. ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯆꯥꯅꯤꯡꯉꯦ ꯅꯉꯣꯟꯗ ꯍꯥꯏꯗꯨꯅꯦ. ꯀꯣꯔꯤꯌꯥꯟ ꯗꯤꯁꯦꯁ ꯐꯪꯒꯅꯤ, ꯑꯗꯒꯤ ꯃꯣꯃꯣ ꯐꯪꯒꯅꯤ, ꯕꯤꯕꯤꯝꯕꯥꯞꯀꯤ ꯀꯥꯡꯕꯨꯁꯨ ꯂꯣꯏ ꯌꯥꯎꯔꯦ. ꯌꯥꯝꯗꯤ ꯍꯥꯎꯋꯦ. ꯍꯣꯏ ꯗ꯭ꯔꯤꯡꯛꯁꯇꯁꯨ ꯃꯈꯟ ꯃꯈꯟꯅꯤ. ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯍꯦꯛꯇ ꯂꯥꯛꯑꯒꯦ. ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯀꯥꯞꯊꯈ꯭ꯔꯁꯦ. ꯍꯣꯏ ꯍꯣꯏ ꯁꯔꯄ꯭ꯔꯥꯏꯖ. ꯌꯧꯁꯜꯂꯛꯂꯦ ꯍꯧꯖꯤꯛ. ꯃꯅꯤꯝꯂꯥꯅꯦ ꯁꯤꯗ ꯊꯧꯔꯤꯁꯦ. ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯇꯧꯔꯦ, ꯁꯥꯏ ꯒ꯭ꯂꯥꯁꯇꯣ. ꯏꯕ ꯃꯐꯝꯁꯦ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯃꯐꯝꯅꯦꯕ ꯈꯪꯕ꯭ꯔꯥ? ꯑꯗꯣ ꯅꯪ ꯅꯁꯥꯗ ꯀꯔꯤ ꯐꯥꯎꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ? ꯀꯤꯖꯕ ꯐꯥꯎꯕ꯭ꯔꯣ? ꯑꯩꯕꯨꯗꯤ ꯀꯤꯗꯦꯗ, ꯑꯆꯥꯄꯣꯠ ꯆꯥꯅꯤ ꯍꯥꯏꯕ ꯈꯪꯉꯦꯕ, ꯅꯪ ꯑꯆꯥꯄꯣꯠ ꯆꯥꯅꯤ ꯍꯥꯏꯕꯅꯀꯣ. ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯗꯦ, ꯅꯪ ꯐ꯭ꯔꯦꯟꯗ ꯑꯣꯏꯔꯝꯃꯕ. ꯅꯪꯒꯤ ꯍꯧꯔꯦ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯑꯦ, ꯅꯪ ꯀꯣꯟꯅ ꯍꯜꯂꯛꯑꯦ. ꯑꯩ ꯆꯥꯛ ꯍꯜꯂꯛꯑꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯨꯗꯣꯏꯅꯦ. ꯃꯌꯦꯛꯀꯤꯗꯤ ꯅꯪꯁꯦ ꯑꯩꯅꯅꯦ ꯃꯤꯠꯀ ꯈꯨꯝꯖꯤꯜꯂꯒ ꯄꯨꯅꯤꯡꯕꯅꯦꯕꯀꯣ. ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯖꯗꯕꯅꯤꯅꯅꯦ, ꯒꯥꯔꯤ ꯃꯆꯥꯅꯤꯅꯅꯦ ꯑꯗꯨꯃꯥꯏꯅꯒ ꯃꯤꯠ ꯈꯨꯝꯕꯤꯗꯣ ꯈꯣꯡꯖꯣꯝ ꯕꯖꯥꯔꯅꯦꯕꯀꯣ ꯃꯦꯟ ꯚ꯭ꯌꯨꯁꯦ. ꯑꯗꯨꯒ ꯁꯨꯝ ꯂꯥꯛꯑꯒ ꯍꯥꯏꯋꯦꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯅ ꯀꯩꯅꯣ ꯂꯩꯗꯣꯏꯅꯦ, ꯀꯛꯆꯤꯡ ꯆꯠꯈꯤꯗꯣꯏꯅꯦ. ꯑꯗꯨꯒ ꯀꯛꯆꯤꯡ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦ. ꯁꯤꯟꯊꯥ ꯐꯣꯇꯣ ꯀꯥꯞꯄ ꯄꯥꯝꯖꯕ ꯃꯌꯥꯝꯒꯤ ꯊꯝꯃꯤꯕꯅꯦ, ꯐꯣꯇꯣ ꯕꯨꯠ ꯑꯦꯔꯤꯌꯥꯅꯦ, ꯌꯥꯝ ꯐꯖꯩ. ꯀꯦꯐꯦꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯣꯏꯌꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯣꯏꯅꯕꯁꯨ. ꯑꯗꯣ ꯃꯐꯝꯁꯤꯕꯨꯗꯤ ꯁꯤꯟꯊꯥ ꯀꯦꯐꯦ ꯍꯥꯏꯀꯣ. ꯑꯗꯣ ꯈꯣꯡꯖꯣꯝ ꯕꯖꯥꯔꯗ ꯋꯦꯜꯀꯝ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯗꯨꯝ ꯁ꯭ꯇꯥꯔꯇꯔ ꯃꯌꯥꯝ ꯃꯤꯁꯨ ꯈꯔ ꯂꯥꯡꯉꯦ. ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯦ, ꯑꯗꯨꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯌꯣ. ꯃꯨꯛꯕꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯨꯛꯕꯥꯡ ꯑꯣꯏꯗꯣꯏꯅꯦ, ꯍꯥꯏꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅꯁꯨ ꯄꯨꯕꯤꯔꯅꯤ. ꯑꯗꯣ ꯌꯥꯝ ꯆꯥꯕ ꯃꯤꯗꯣ ꯍꯥꯏꯗꯤ ꯑꯗꯨꯅ ꯌꯥꯝ ꯆꯥꯈꯤꯗꯣꯏꯅꯦ. ꯑꯗꯣ ꯆꯥꯕꯗ ꯃꯤꯗꯨꯅ ꯌꯥꯝ ꯆꯥꯍꯧꯗ꯭ꯔꯦ. ꯍꯥꯎꯋꯦ. ꯅꯨꯡꯁꯤꯠꯁꯤꯗꯪ ꯍꯥꯎꯗꯧ ꯃꯥꯜꯂꯦꯀꯣ. ꯊꯕꯤꯁꯨ ꯌꯥꯎꯕ. ꯃꯦꯟꯃꯥꯟ ꯆꯥꯁꯦ. ꯑꯩꯅ ꯌꯥꯝꯃꯦ ꯂꯧꯊꯣꯛꯄ ꯌꯥꯎꯔꯦ, ꯊꯣꯛꯄ ꯌꯥꯗꯦꯀꯣ. ꯁꯤꯒꯤ ꯃꯁꯤꯡ ꯌꯥꯎꯔꯛꯄꯗꯣ. ꯃꯐꯝꯁꯦ ꯌꯥꯝꯁꯨ ꯏꯪꯉꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯝꯃꯔꯅꯦꯕ ꯍꯧꯖꯤꯛꯁꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯏꯁꯨ ꯃꯐꯝꯁꯦ ꯆꯪꯉꯀꯥꯟꯗ ꯌꯥꯝ ꯏꯪꯕ, ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯦ. ꯃꯌꯥꯝ ꯑꯩꯒꯤ ꯁꯔꯄ꯭ꯔꯥꯏꯖꯇ ꯃꯥꯁꯦ ꯑꯣꯛꯇꯣꯄꯁꯁꯦ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯍꯜꯂꯛꯀꯦ. ꯁꯤ ꯑꯝꯇ ꯍꯥꯞꯆꯜꯂꯛꯀꯦ. ꯀꯝꯗꯧꯕ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯨꯔꯛꯄ ꯃꯐꯝꯁꯦ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯐꯥꯔꯁ ꯇ꯭ꯔꯥꯏ. ꯍꯥꯎꯋꯦ.
고기 한 장. 매운 하오에. ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯪꯅꯤꯡꯉꯤꯁꯦ ꯃꯅꯤꯃꯂꯥꯁꯦ ꯁꯤꯡꯒꯜꯂ ꯍꯥꯏꯕꯁꯤꯅꯦꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯁꯔꯄ꯭ꯔꯥꯏꯖꯁꯤꯒꯤ ꯑꯗꯨꯝꯇ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯝꯕꯤꯌꯨ ꯐꯖꯕ ꯂꯣꯏꯖꯔꯦ ꯁꯤꯡꯒꯜ ꯅꯠꯇ꯭ꯔꯦ ꯃꯥ ꯀꯣꯄꯜ ꯁꯦꯝꯕ꯭ꯔꯥ ꯁꯣꯝ ꯄꯨꯕꯤꯔꯛꯏꯕ ꯁꯣꯝꯒꯤꯗꯤ ꯐꯖꯕ ꯂꯩꯕꯤꯔꯕ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏ ꯈꯪꯗꯕ ꯑꯩꯒꯤꯅꯤ ꯃꯤꯒꯤꯔ ꯇꯝꯕ ꯉꯝꯗꯕ ꯑꯃꯕꯨ ꯂꯩ ꯁꯨꯃꯥꯏ ꯍꯥꯏꯕꯗꯣ ꯍꯧꯅꯗꯦꯗ ꯑꯗꯣ ꯅꯪ ꯊꯃꯣꯏꯗꯤ ꯊꯨꯡꯅꯒꯦ ꯈꯟꯗꯕ꯭ꯔꯣ? ꯊꯨꯡꯅꯒꯦ ꯈꯟꯈꯤꯕ ꯀꯌꯥꯅꯦ ꯀꯥꯏ ꯊꯃꯣꯏꯁꯤꯗ. ꯑꯁ ꯐꯖꯕ ꯋꯥꯍꯩꯁꯦ ꯀꯞꯅꯤꯡꯉꯦ. ꯌꯥꯝ ꯐꯖꯩꯕ ꯋꯥꯍꯩꯗꯣ. ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯗꯨ ꯋꯥ ꯊꯨꯡꯅꯒꯦ ꯈꯜꯂ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯅꯦꯕ. ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯊꯪ ꯆꯥꯒꯦ ꯁꯤ ꯌꯥꯅ ꯐꯖꯅ ꯂꯣꯏꯁꯟꯒꯦꯀꯣ. ꯅꯪ ꯇꯨꯝꯃꯝꯗꯤ ꯂꯩꯌꯣ. ꯍꯥꯏꯕꯤꯌꯨ. ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯍꯥꯏꯁꯦ. ꯊꯨꯡꯅꯒꯦ ꯈꯜꯂꯒ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇꯅꯤꯀꯣ. ꯑꯗꯨꯕꯨ ꯀꯥꯏꯅꯕ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯄꯣꯟꯇꯦꯕ. ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯔꯤꯕꯗꯤꯅꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯌꯥꯗꯦ. ꯁꯨꯃꯥꯏ ꯍꯥꯏꯅꯤꯡꯉꯤ. ꯃꯌꯥꯝ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔꯒ ꯂꯝ ꯂꯥꯞꯅ ꯅꯠꯇꯕꯤ ꯑꯅꯛꯄꯗꯒ ꯄꯨꯕꯤꯔꯛꯄꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯔꯥꯎꯔꯦ. ꯃꯌꯥꯝ ꯑꯩꯗꯤ ꯃꯥꯅ ꯅꯣꯛꯄꯁꯦ ꯑꯩꯒꯤꯗꯤ ꯉꯁꯤꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯑꯩꯗꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯈꯜꯂꯦ ꯃꯌꯥꯝ. ꯅꯍꯥꯟꯋꯥꯏ ꯃꯥ ꯅꯨꯡꯁꯤꯕꯗꯣ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯌꯦ. ꯍꯥꯎꯃꯟꯕ. ꯃꯌꯥꯝꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯃꯨꯛ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯊꯣꯛꯄꯤꯌꯣ. ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯕꯨ ꯀꯌꯥꯝ ꯊꯥꯖꯩ ꯍꯥꯏꯕꯗꯨ ꯎꯠꯄꯤꯌꯨ. ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯆꯥꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯟꯕ ꯁꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯀꯥꯏꯗ ꯑꯗꯨꯝ ꯍꯪꯗ ꯑꯗꯨꯒ ꯑꯗꯨꯅ ꯆꯥꯎꯔꯥꯅꯤ ꯆꯞ ꯆꯥꯎꯔꯅꯤ ꯄꯥꯝꯃꯦ. ꯑꯗꯨꯒ 신나는 짠하지마. anh hai rồi. Nào là gì vậy? 얼마나 하는 그래? 감정 올라오세요. 이만하게 채널에 subscribe tꯧꯕꯤꯌꯣ. ꯃꯌꯥꯝ ꯂꯝꯕꯤꯁꯤꯡꯕ ꯏꯃꯥꯟꯅꯕꯤꯅꯦ. Đâu làm cái surprise xong rồi mình aduh masih surprise hậu đó thôi hỏi thank you xin cảm ơn 하이버 세계 개별 스페셜 양 먹었던 거야. 하이버 아이언스 kita mayang sudah video yang awet aduga ID si pemilih item di luar kami lalu ayam benar maintain di hai tare ko sini orang sampu sudah yaure ada di haiba item mayang zep affordable price luar kami yang guna mayang sudah video kan mau tampil masih mau di luar kau mayang benar kau itu sih juga kau